Imis Pauda Ming Tabri Basambo Amamata Krumzari, Jose Moriba Pauda, Sea Minister M. Birena Lomisinda Pumset Singh Yantokre. Solid Waste Management Rule 2016 Imatanda Nominini Chatakadaba Workshop Forest and Environment Minister T.S. Samkumana Asihundokre. English Singani Taramapand Kungi Union Budget Finance Minister Nirmala Sitaramana Putokre. Jose Pausanu Bizari. Lamdam asi ikang thopa yabagi situation lairiba asina maram moraga lomi miyamna awaba kya mayoniriba asitagi kharamakhay ngakthonaba Manipurgi Chief Minister M. Birena ising chingnaba pumset sing lomi singde thokre ngasi not AO shida leiba Manipur minorities and other backward classes Economic Development Society ke office ta pangthokiba pumset yanthokpagi tharamadada Manipurgi Chief Minister M. Birena thoiba mitung oibagaloinana Agriculture Minister V. Hankhalian, Forest and Environment Minister T.S. Samkumar, Education Minister T.S. Rodisam, MLA Singh Amadi, Mobetske official Kyasu Saruyaki. Yantogliba Pumset, Asi Manipur minorities and other backward classes, Economic Development Society Mobetske, Economic Development Program Makadapibani. Masigi Tharomda Pumset Nipurom Yantoki. Tharomda Chief Minister and Birena Pundo Kibada. Pumset Pibake Kongtang Asi Manipurda Ikang Manba situation Asi Thingnabanane. Statistic Lopum Singda Iching Pinaba River Lip Irrigation RLI system Jamaga Yankateret Matatohan Bahokre. Agriculture Department Amadi Mobetsna Darkaleba Lomi Singda Irrigation Pumset Jamaga Kuntura Long Pigadori. Masitanatana Numit Mari Mangani Asigi Manunda Ate Pumset Jamasu. Pinaba Semsari Haiki. Ministry of Environment and Climate Change ki Miang Makada Manipur Urban Development Authority Mudana Sinduna Ngasi Imphal East Palace Compound Labor City Convention da Truksuba Solid Waste Management Rule 2016 ni Matanda Numinini Chatagadaba Workshop Forest and Environment Minister Thonomzom Samkumana Thoiba Mitunglan Oiduna Hodokre. Atoiba Mitunglange Warolda Minister Samkumana Pondokibada Hokibasa Yilising in Taratarukta Solid Waste Management Gi Taruksuba Rule Ama Center Semki. Taruksuba Rule says that Kudimakta implement Tonaba Workshop Pangtopane Miamna Solid Waste Management Gi Ayamba Kanare Adubo. Taruksuba Solid Waste Management Asige Anova Rulda Yoribasing Miamna Kanadri. Anova Rule Sida Mapandagi Laglava resource person singna, Taruksuba rule asida kari hairi and our technology seasonaduna, solid waste management asiki mathata, plastic waste, biomedical waste, e-waste management, battery waste management ge matanda, experts singi water bigani, miamna wakal gansing lobiyo haiki. Minister na makata arduna ekwina no hek ngan badagi plastic seasonary mapang kudingda plastic na problem thoklei. Masna environmenta kaiba piri solid waste management ki matangda school mehiruishinda primary level degi solid waste management ki matangda celebration hapsinawa chief minister ga tanaragani haiki ulda college da maruina primary level degi orkanda syllabus da masi ko state government on the chief minister so kai tanaraganda ai waste to management si waste to turn si ko ke onda kay dum wala dum yaps mo ko pasna espace ngam yaps syllabus me na ko gi tam gi da ka ma dum ai anu na jaga de ko na city inside khan kai rei ba yu lai ba Manipur ju sagi aham de su yim bi no mayam si dum phagi da gi ko yo ina to tak pa ka ji su ki ma ka plastic ma ngai Ngasi Aimol Baptist Association Aimol Ngairong Tingnopol District na Sinduna 78 Ban Mahotsav Festival ga Marilainana Aimolge Khuntarom Dugi Luching Basingi Marakta U Chara Thaduna Athoi Ehentanabagi Tharom Ama Rajya Sabagi MP MC Mericomna Ayam Basempam Puthokuna Nongna Sangaga Dariba Aimol Baptist Church Ngairong Center da Pangthokre Khuntarom Duidagi Thaupuba
mihut sing yauna pangthokiba u chara thaduna amadi thariba u pambi sing adubo kanana khwaidigi hena sectiona amadi tungi khalaga haunanaba honabage haibaduda yumpham oiraga pangthokiba competition aduda Sri and Mona Maite Range Forest Officer Soil Conservation to Wana Atwe and Tanaba Singh Khanduna Miamda Lauthoki. Ngasi Ban Mahotsav celebration ga mari lainana pangthokiba Khunsingi Uthaba competition aduda Reverend Senai Serto Secretary Amal Baptist Association Sri C.S. Ragai Long Retiarance Forest Officer Khunsingdagi lakiba Mihut Singh amade Amal Baptist Association ge planning committee ge member sing so servyakhi. Ngasiki uthaba amade athoi ahent tanabagi tharumba aduda mari lainana Sri and Mona Maite Range Forest Officer na haikibada ngasi ngachimak landam asida mayungnariba ising phangdaduna lopan bayadabagi phibam laglibasi aikhoina aikhoigi environment po matam sana ngak salokdabadagine ngasimak uwa thasinduna aikhoigi environment ngahawdrabadi ngasi dage hanba kudungthiba chaithengkaya ama lakhigane matamduda Manipur su mi leiba yadabagi mafam ama urapasu yai maramasina aikhoi mepung tingna mausage khal ngangnaba aphaba haksang phaba Manipur amagidamak amadi tungi mirolge khalaga 78 ban mahsab celebration ta lapasida yamtrabada u amamamdi gi tadanaba thaminarasi haina apil tokhi. Indian Medical Association Manipur State Branch na sinduna tha sigi tang tareta Myanmar gi mandle da pangthokadriba India amade Myanmar leba ka nige Dr. Singhe oiba miphamda sarugiyarunaba Asangbam Vivekananda Singana Luchingba Dr. Kumari ki team ngasi morege ICP da thunglaga Jesang Singh Lushillaba tungda mandle gi damak mori thadokre Kongsat atubo Luchinglakiba Asangbam Vivekananda Singana Pondokibada India ge Buwarida ahanba oina Indian Medical Association Manipur State Branch na Myanmar Medical Association Mandalega Kusamnaduna Laibak Anige Dr. Singhe Oiba Mipamama Pangthopani Mipamase Pangthopagi Wakalondi Laibak Anige Lairiba Dr. Singhe Marakta Akhang Hising Tatok Tasan Toba Dr. Singhe Marakta Thingnariba Kudong Sadaba Singh Yauna Atai Dr. Singhe Oiba Kanaraba Singh Khangnanaba Mipamase Pangthopani Mipamasida Indian Medical Association Headquarter gi Miyosingsu Serviari MSSO Enterprise Moidang Pok Imphal West na Buthopa Koro Sanitary Pads ngase Manipur Press Club ta achamba tharam amagaloidana launch tawkre launching ceremony ado ex MP Lok Sabha Dr. Thoksom Mainana chief guest ex person Manipur State Commission for Women Dr. C.H. Jamini Debina President Amasung Women Against Crime Secretary Robita Lema Amasung Provider MSSO Enterprise Yankom Ozina Guest of Honor Oina Serviaki Chief Guest ki Warod Piraduna Dr. T.S. Mainana Hai Ngasi Manipur da Mapalamge Puchai Leba Amadi Sisinabage Hainabi Asi Lairagaso Ekui Isagi Lamda Putopa Puchai Leba Amadi Sisinabage Jangi Yamna Nemle Ekui Irandam Asigidamak Tokliba Entrepreneur Singbo Yokatpa Amachangi Adubo Miam Kidamaka Pulampa Ama Putopada Miamna Pangodaba Monda Amadi Quality Maintain Toba Changi Haina Pondoki District Health Society National Vector-borne Diseases Control Program Kapsingna Sinduna Vector-borne Diseases ke matangda district level inter-sectoral meeting among the DC Kapsingi Conference Hall da pangthokre Tharomatuda Anjali Songthap SDO Kapsingna Thriba Mitung TS Somredo Chief Medical Officer Kapsingna Tharomapu amasung KIS Saitaba District TV Officer na Akhanaba Mitung oina servyakhi Kapsing District Manungda Ladiba Department Singhe Mihut Singh Lanai Luchingba Singhe Mihut Singh Ipauge Thabak Tauriba Singh Amasung Mahiroi Loke Mihut Singh Yauna Puna Kangna Sandopalena Vector-borne Diseases Singhe Matangda Tatukta Center Dominakiba Thorunge Thiba Mitung Oikiba Anjali Songtham SDO Kaksingna
मागी वारल पीरियदुना हाई vector-borne diseases karamna thole karamna ngakthokani haiba asi school tamliba mairoi singda education department na syllabus ta yahan mamathok tai National Vector-borne Diseases Control Program gi makhada su school tamliba mairoi singda karamna vector-borne diseases asi thole karamna ngakthokani haibagi matangda awareness ibagi su kanaba kaya ama phangani Manipur Ladiba Lanai gi Lupsing Government ke Department Sing na amade media na magi lawgada thodang sing khangna punna khusam naduna kumjali singani kumathoida Manipur dage vector-borne diseases sing maruphangna mothatpa ngamba state ama oimenerasi haina phongdokhi koi loina mak aware oira gadina ngasidi department khudi maksu CSO khudi maksu media personnel su isa gi responsibility amagi role ngam lei habese moi de chena thamjingiraga forward we have to take this forward school department ki oina ngasi slide to pic ni ngasi share to giving the information sima school di curriculum da hafter maksu school di heads of departments nya ma ko biraga moi makta share to biraga di school di satra ko di makta yehan bada yang kana gani hai ni Mitei Puraki Horapam Masakta Liba Mitei Ekwiki Saktam Oiriba Sanamahi Lining Bo Mutkidanaba Hingat Iho Kalunana Malengi Pambak Takta Pukanaba Malengi Biamda Masaktakpa Amadi Apunmagi Mapangat Sangat Saganabagi Pandamda Lining Tau Sanamahi Sanapung LSSP na Kanglai Kunagi Aiba Punsimpam Pambak Amasendana Thau Purapa Sahi Taruk Suragle Hariba LSSP Asna Chanchilapa Thabak Tarum Singh Hana Kumang Soksalanaba Pandamda Lamdamsigi Ima Singa Tho Puminana Wagidamak Ngasi Manipur Press Club ta Khanaba mi phamama phamduna Ima Ahumda Thodang Sinakre Ngasi LSSP ge Thawai Pubinaba Thodang Sinakraba Ima Singde Hainganga Assembly Constituency ge Manung Chanaleba Housing Mak All Manipur Women Welfare Association ge President ge Phamdana Tana Hainganga Assembly Constituency ge Mera Paibi ge President ge Phamso Puribi Ima Waikom Bormani Lemana LSSP ge President ge Phampuragani Marapaibi Salai Loke Secretary ge Pampuribi Ima Kunjarasi Lemana LSSP ge Finance Secretary Uripo Assembly Constituency ge Manung Chanalebi Yumna Bo Ombi Sama Lemana LSSP ge Joint Finance Secretary ge Pampugalunana Ningthausam Sarat Kumar Maitena Management Secretary aduga Warepa Namairapamna Lubasigi Publicity Secretary ge Pampuragani Ngasi LSSP ge President ge Thau Purabi Ima Waikom Bormani Lemana Hai Lubasina Kunaisi ge Yapana Batoropa Thabak Tharum Sing Equina Kambagaloina Kanglai Kunagi Damak Toriba Thabak Sing Asi Mama Oibi Equina Yangsan Pam Sobapam to E Masida Equina Lopam Topa Thodang Lorum Lage Haiduna Asi Ichasina Mama Equida Sinari Bathodang Asi Loduna Iramdam Ireba Asi Bopana Bokanaragani Haiki Iramdam Furupchima Manki Gadore Haibagi Adumba Yamnam de Paijaba Isazing Zina Kanna Lozing Loya Satana Aikogi Iramdam Manipura Sigi Kanglaipa Asigi Sigumba Inati Woiba Lining Lapsat Lining Lizard Sigi Lokalapa Pibam Pirep Sitaisida Aikoi Mama Webising Sinasu Isazing Zigi Mateng Pamham Tui Aikogi Mama Mawaina Nupi Haibasina Kwaidagi Aikogi Devkadaba Pire Mama Webising Sina Devkadaba Rims Janims Ayus Sims Amadi Jaliangong Student Unit Manipur ga Puna MSU MSF KSA Amadi Suke Apunba Zoni Student Coordinating Committee JSCC na Sinduna Taminglonge Tamil Subdivision ge Confunk Village da Numid Humni Chatharapa Free Mega Medical Health Camp Lucian Craig Amaramda Manipur Press Club ta Pangthopa Paugi Mipam Amada Lainganai Naga Katimai Ruang di LNKR Association ge Wangang Loi Masan Bo Thiumaina Paumisanda Haiki Asaguma Miam ge Apaba Thabak Taropa se Thagale Adubu Sehi Nipu Yankai Henna LNKR na Thabak Taropa Sida LNKR ge Poktang Lodana Thabak Taropa Mataleitri Handa Pangtoki ba Free Medicant Asina Hanbane Mahiro Singh Lupsing na LNKR Tanaramdana Toba program asi Matunda Amohana Tobigano Karigumba Patanunda Toglabade Kanana Totang Logadaribano Haina Hangladuna Ngasi Kidi Ngasi Oikrabasu Tunda Mapamasida Sinba program Amada Hekta
and KR Tanaramdana Thabak Tawidana appeal tawki. Pantuibi film industry na potopa lekhidraba lamsing maira Robin Award po setaba video album amadi short film ngasi Manipur Press Club da release tawkre ngasi gitarum maduda Yunamsa Dilakumar convener JCLPS Sunin Karam president UCM and Bibong Meite convener PPCM amadi Bizoy Kachang Tabam president Amzuna Tharumapu ena Serbiaki Ngasigi Taramasiga Mari Lainana Yunamsa Dilakumarna Pomi Singda Hai Putokliba video album Asina Lamdamasigi Miamda Bariba Nursibagi Ihol Hena Paulagani Loinana Miansa Singna Tumalaba Lamdam Asi Kananaba Mian Hupna Todang Loba Darkar Boy Haina Mahana Makata Ki music video album Amadi short film Asibu Putoklibana RC Command Amadi as Basanti Story, screenplay, and the director na A.K. Gyanesuri. Tumluraba kanglay pakasida aduga mami samluklaba ekhogi bitumian jana lahat ki gadoriba iramdam asigi miyam asibu mikap thoklo haiduna hokal hanbo khogbi bugalena amasung 2015 dagina basai kaya asida miyamna yamna mating mathongna lain thingaramba do amukka hena mathongna hapana bagida magda adu pandamda siguma music video album amasung ajigi haiba short film ase release tawbani Isu kyana thalabalam masida drug amadi mayaka baningi sage issue asisu amane haukiba sahi kyagi mamandagi irandam Manipur asida nichana maram odaga khunagi punsirolda achoba sapo amagaloinana taking ama hauzik su biduna lagle haina Ningol Club Hairoke General Secretary K.I.S. Sofiana Hondoragle. Mahanahai Nisagi Cheting Ase Hairokta Supangli Lamdamasigi Mi Ayamba Nisa Makal Amanatraga Amasizinabi Hainavi Labina Maramodaga Yumtong Kudimakta Nisa Sizinadaba Mi Leselatre Masina Iramda Masigi Miam Malingi Lemaidagi Nongadi Mukid by Yabagi Oitopoledagli. Maru aina tungi yumbi oirakadoriba lamdam sibo ngapi sembigadoriba ngasigi nahakyana nisagi ipakta irandaduna wahanto iyawdraba punsi amada leraba asina lamdam sigi tungi asa manghigadabadagi kanzahawnaba nisabo maru phongna muthanabagi wakhalonda miyamda pauzin piba ama oina Ningong Club Hairokna simduna lagliba tang Taramdoi Numita Ekoi Nisa Sizinarosi Apaba Mating Leba Kunai Ama Sangaminarasi Haiba Wakalonda Cycle Rally Amachakadori Masida Hairukta Ladiba Club Merapaibi CHO Amadi Miamna Sarugia Binaba Ningong Club Hairuke Secretary K.I.S. Sofiana Abeltoragli Tonganbei Chusing Mayok Nari May Cherat Asida Mishago Eva Chowa Taking Amasu Mayok Nari Masigi Manumchana Hairok Iram Damasidasu Yumtong Pudding in Chasa Davalashi Tungi Jumbi Gadava Ibung passing a Koibunga Christian Liga Davasinsu. Indo Myanmar border da drug lalonbagi thabak chataba asige mayukta sangsanba soba khongthang ama oina ngarang July ge tang marida security ge apunba tim amana More sub division ge new champai dage methamphetamine ni chingnaba drug kg 13 phagatpangam kre security ge apunba tim Aduda 43 Assam Rifles CDO Morege DSP Amadi OC More Police Personnel Singyauki Hariba Drug Sing Asi Akangaba Pau Ama Pangwadagi Ngarang Nungtin Pung Homlam Tabada More 1 number 1 Molho Vengdagi Mioi CIs Zangkomang Mati Chay Kuntrom Doi Apokpa Zilpau Matena Apunba Peket Taramatoi Chamanage Peket Manunda Hablaga Nintina Pek Tungtuna Bek Amada Puramadagi Pabani Parabhadragatu International Market Chauranga Lupa Kro Nipanlungi Wagini Hairi. Handaki operation as a Sovamai Papa Amani, Parabhadragatu narcotic drugs and psychopathic substances AK provision Makada says to Kibakalina Makataba and Gitabaglopanaba, Pagakrabasing More Police Station da Sinakre Hairi. Coordinating Committee on Disturbance Free Education and John Dimana ngasiting mayong dalawa Travel Research Institute holder Taranito Suba Disturbance Free Education John Dimante Pangthokre. Taramatu the Coordinating Committee ge convener de Sange President Salam Bakas Nampolo Kibada Housing Miyo Kunaina Kamting the Sokolaba Madamasida Information Society
ओरक्लिबा मतम असिदा मियोइबना सेमिलॉन अमदे लौसिंगे ख्वाइदगे मरु एरिबदे ह्यूमन रिसोर्स दा नॉलेज कैपिटल ने असिगुम्बा यमना मरु एबा महिरोइ सिंगे लौसिंगे मतम असिदा एजुकेशन दा येखाइ थिंगाइबा लेपलेट्री लिसंगनी निपानदगे एजुकेशन फ्री ओहेंसी हाइदना फनकना होनरबसो माइ पाबंगमद्रे लेबाके ओइबा मरु ओइबा तनफमदा तोदबे यादबा तौरगा एजुकेशन दे फ्री ओहेंसी हाइखि एजुकेशन डिस्टर्बेंस फ्री जोन ओएनसी हाइरिबा वखलोन जी मयामना सपोर्ट तौरकांदा सौगतलकांदा मसिदा मिपुंग खुदिमकना वखल तार मतमदा महिरोइ सिंगी असेंग लाइफमलेन ओरिबा महि तफम संग से डिस्टर्बेंस फ्री जोन ओहलप ngam मसीना ताकपदी अखोइगी मियाम सी पुन्ना वखल तामिनबदा मतम कयागी मतिक चंगदोरिबनो अदुग मसी ताहनबैदमक्ता कैंपेन चथब मतमदा मियाम याउद्रगदी मसी मफुंग फाब ओइरो हैबसी अदुना अखोइगी मूवमेंट खुदिमक रिव्यू तोबो लोइना माइरोइ सिंगी लाइक तमम संग सिंगसिदा डिस्टर्बेंस पिबी ngasi asam kasar siljargi dimasa sahija paresaki office all assam manipuri youth association amiana sinduna pangthukiba pawgi mephamamada lagliba september thagi tang amagi ayuki pung nipandagi hauraga numidangi pung nipan phawa siljargi reservoir da precious degi tharamama amiana sinduna pangthokani haina chief advisor KSIs kundal singana pawgi mephamamada phungdorakre मान मखातारदुना हाइकिबदा थरम असि मरु एना तौगे हाइबता तौबंगम्बा यामना ममन याम्बा इंखलगलिबा नहरोन के यासिंग असिबो अफबा सोसाइटी अमा सेंबदा मखोइगी चावरबा थौदांग सिंग अदुबो अफबा माइकेरोमदा चनबा अमदे मतोकरमना इंखलगलिबा नहरोन सिंगबो थबक फंगदबदगे कंगाउनरबा अमदि निसागी इपाक्तगे करमना कलौसिगे हाइबगे वखलोंदा असमगे नहरोल मयाम पुन्ना अमुतंग उनदुना वखलोक्सिंग शेयरिंग तौनदुना talented oiba nahakya sing amadi aphaba matik saba nahakya sing bo pothungnabge adugumba tharom amani haiki ngarang tin pong marirom tabada kurai kendrage MLA laisang tem susandro yamigi yumge konthong kamiada sakangda basingna bomlang singduna pokai halang kibageba thodogatuke mayukta ngasi lamdam aduge miyamna MLA ge konthong mayada amadi BJP kurai mandana sinduna kurai lamlong bazada wakami khan pangthukuna protest tawthre hairi wakami khan aduda tongan ba play card singda yumlakta bomb pokai hanbigano we strongly condemn bomb blast ekoi shanti pami haiba waising iduna thekhi kurai lamlong da pangthukiba wakami phamda charuya khiba BJP Imphal East Mahila Morcha ge president TS Prabhavati na phondo kibada kurai kendrage MLA L Susantroge yumda poem pokai hankiba ase praja singna asuke matik pende kanana toyibano haibadu sendopira u hairiba MLA ase development pamsaba praja singi damakta asuke matik wajaba lariba singu nuksijabam sanne mamanga kendra asida chahi manga tara MLA minister kaya lekre adubu sahi ani khakta ngariba MLA asina asuke matik praja singi thabak thorom sing tawkre masi mamangda muta tawkhidriba thabangni MLA da pain deba leraga so praja singa loinana tathokta sin tawnabage talja pi gedabni haikhi MLA ge konthongda wakan mifam pangthoki basina phungdoki bada angang nupi leiba yumlakta bom pokhan bayaningde kanana tawbono haibadu singdopiu MLA gi danatana legai asida bom pokhan handuna taliba dabi kari dabino kanana tawbono haibadu athubada singdokadabni haikhi Finance Minister Nirmala Sitharaman lisingane taramapan kungi union budget ngase puthokre mana budget puthopi ahanbe nupi finance minister oire parliamenta budget puthokpada tongan ba transport singda chanabaya ba universal travel gidama national transport ama lauthoke national highway program pa ama gamena paikhatkani ani sobatangkata state highway sing singkapada state singbo mating pangnaba varat mala lokhatkani Gamina one nation one Greek kidamak tabak lokale finance minister Nirmala Sitharaman makhatana haikibada kungang lairaba amasung longmi singidamakta yapatharang haibasina gamen kide ahanba tawgada thabak oire Pradhan Mantri Gram Sabak Yojana gi makhada lambi kilometer lakhamalising kumanga sangba mathangi chahi mangagi manungda sembaloishingani haiki mahi marongda matik chana puthopagida longmi singbu FM na thagapa phongdoke Pradhan Mantri Awas Yojana Rural ge makhada yum crore ama 10 mek mapant manga sanaba gamena thaba pakhale
Lisingani kunithoi dadi khungangi imung kudingda electricity phangalagani. Lisingani taramarigi October dagi sarakpa toilet crore mapan dasmik taruk sure. Indian passport paiba non-resident Indian singna India da thunglabaga Aadhaar card sing piragani haike. Iconic tourism site taratare sengkanaba game ki tharang laire hainasu finance minister ki na makatana khongdoki. Hosik arabada maruiba paw amani pizari. Si Minister M. Birena Lomisingda Pamset Singh Yanthokre. Solid Waste Management Rule 2016 ni matangda nominee chathagadaba workshop Forest and Environment Minister T.S. Samkumana ase hondokre. English singani taramapan kungi Union Budget Finance Minister Nirmala Sitharaman puthokre. Imis pawdang ase gidamatang ase loisere mi tabiri bisangba mukana khunjai.